Hello ma'am. ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯁꯤꯀꯣ ꯋꯥꯈꯜ ꯀꯥꯏꯒꯦ ꯇꯧꯕꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯀꯥꯏꯕꯅꯦꯕ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇꯣ ꯑꯩꯅ ꯌꯦꯡꯕ ꯀꯥꯟꯗ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇꯣ ꯑꯣꯏꯔꯝꯃꯦ ꯗꯤꯁꯄ꯭ꯂꯦ ꯌꯧꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯋꯥꯈꯜꯁꯦ ꯋꯤꯡ ꯂꯥꯎꯅ ꯇꯧꯋꯦꯍꯦ ꯋꯥꯈꯜ ꯌꯥꯝ ꯁꯣꯛꯀꯦ ꯇꯧ ꯂꯩꯔꯕꯁꯤ ꯑꯩ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇ ꯑꯣꯏꯔꯗꯤ ꯂꯨꯄꯥ 100-150 ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯣꯏꯔꯗꯤ 1,400 ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯀꯛꯆꯤꯡ ꯕꯖꯥꯔꯗꯒꯤ 150 ꯄꯤꯔꯒ ꯅꯞꯄꯅꯦꯕꯀꯣ ꯀꯥꯏꯈ꯭ꯔꯦ ꯑꯃꯨꯛꯀ ꯅꯞꯄ ꯇꯥꯔꯦ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯋꯥꯈꯜꯁꯤ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯅꯤꯛꯄꯒꯨꯝ ꯇꯧꯋꯦꯀꯣ ꯐꯣꯟ ꯗꯤꯁꯄ꯭ꯂꯦ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯩꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯀꯥꯏꯕꯒꯤ ꯕ꯭ꯂꯣꯛꯅꯤꯀꯣ ꯃꯌꯥꯝ ꯋꯥꯈꯜꯁꯦ ꯆꯤꯡ ꯂꯥꯎꯅ ꯇꯧꯈꯤꯕꯒꯤꯀꯣ ꯃꯩꯅ ꯆꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯉꯨ ꯀꯥꯟꯗ ꯗꯤꯁꯄ꯭ꯂꯦ ꯌꯧꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯐꯔꯦ ꯃꯌꯥꯝ ꯗꯤꯁꯄ꯭ꯂꯦꯗꯣ ꯀꯥꯏꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇꯣ ꯑꯃꯨꯛꯀ ꯁꯤꯟꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ